Seram Ningol Salam Ongbi Nirodagi Misigi Achumba Wayel Putopada Mari Lainaba Singh Amadi Laiba Miyam Namating Pangbinaba Laikidrabagi Maje Seram Nandinina Fongdorakli Ngasi Manipur Press Club the Laikidrabi Nirodagi Imung Manung Yauna Misi Asika Mari Lainaba Sam Kiba JSC Ani Puna Pangto Kiba Paugi Mifam Amada Seram Nandinina Makataraduna Mahaki Manaunupi How Kiba Thagi Tarik Kuntareki Ahinung Yadiki Kwakatel Lamdongda Laiba Mapuroi Bagi Mayumdagi Tokibagi Mafong Kangdana Laida Kibani Buta asige haukiba tarik tarada hairang koithong nambul turendagi chingnaningai oiba moongda asiba hakchang oina famkiba asige achumba wayel putokpada lengaki mari leinaba sing amadi miyamna mateng pangbiu haike tarik kunipan ge ayuk to mangki bhaise macha se numit tara numit mapan ni nipan da ngai baneba aduna macha numit nipan ni mapan ni da ngai ba macha bu hundu maga nupi mana Noalam died the Toki Bahasa, Maram Sulay late than the toy dry bagitting of a Simakoita Pause. Adunanga Sagiman among Ibamatamda, Ayuki Pung Amaga minute, Yankani Pan, 158 among Haraga, a quite a pop, Vira Pomatamda, 240, 250 side of quite a cold to Vire. Aiga, a quick Aiki the heck in our Pinico has it Lake River, Salam. Ongbi Seram Niro the High say, I got the heck Pomin Nazaba, I in our opinion, and a Magi Mase, Seram Nandini Devi. January ke tarik taraga mapan sida angang nupa masama unagi bane aduga magi soisizina tarik kunga marida soisison bane aduga mana mangi bane misi tarik kunga tariki nongalam dai kunga ni pagi na sanga matam sida mangi bane ba aduna sena hajar bada leibak miyamna mangi bane pi masa asigi hojik asi baksang phangi bese achumba wayen leibak miyamna uthopi hoina JSC ki makai dagi press media की मैं कहीं दा वही से मतलब समझा रही